State asida President's rule thamjin khibadage miyamgi mihutoina leidiba MLA sing punsinduna makhatana kari tausige haina khanabagi chang yamna namely haina Manipur Legislative Assembly gi Speaker Thokchom Satyabratana Fongdorakle wafamasi Imphal ge Yai School chinga kham leirakta leiba Ram Gopal Dev Mandir amasung Mandav Nauna Semjilaba matung Sangabagi Thoramda Speaker na Paumi Singda Fongdorakibane Manipur Legislative Assembly na lupa crore taret henbagi senfam Ngagi machinja kamasung har laibada sizinakre haibagi report ama thorakliba asigi matangda Paumi Singh na hangba wahangda speaker na assembly da asigumba thabak chathabagi report laite lairamba tarabasu assembly gi maikai dagi tawfam thokpa thabak laukhatkani kanagumba na allegation tawbadi yai adubu achumaran haibadudi mari lainaba authority na puthokadabani haina fongdorakhe loidana Manipur gi chief minister oiramba N Birena Chief Minister Famdage resign taukiba amadi PR lakibagi matung MLA Singh punsinduna kari tausige haina khanabagi chang namely luchingba Singhna amana amagi marakta yengsinnabagi mahutta laibakida makhallaga afaba thabak tawminasi haina appeal tawrakle Tawbadi loya allegation tawboise madu chumi chumde adudi matik sabo authority na lepsuno akhoina madu onsen langana godote kaiguma mobile kana gomna kanom thajala su madu da khoina onsen ga leiba matam natti hajiriba akhoi di tawm do tawni lana chala me mari leba authority na thajasuno tawramdre complaint to ma chopcha suno adada kasu na serious na khanbiyono akhoi adumba amata tawbi report leite ai check tawre hano biramba chimin sedur jain tawr matungda akhoi si laiye mayam se punchen raga makhatana kai tawsige na khoi khanabadi khoi si changyam neme haijaba tare aduna tadana kanawa ai mo yam changna lokthorabani aduni adane lana khallaga da bung khudi magda chomna ba phatana ba sum sinle ragadi Lebak si ingwe hejitare. Aduna apaba thabak tawsi, apaba wakan khanchi, lebak projagi apaba thabak tawsi, aduna tadana phataba chakak thinmi haina bidu thadok biu, masi nene ma apham thangjin ni se.